Akasvani Imphal Kshetrimayum Chitrabhanu na pau pazari ahan badamaru oipa pau. Manipur thokliba kangluki irang chei ani pharappaga mari lenena Manipur miyagi oiba mifam ama hojik khumal lampak Imphal da pangthokli. Ngasi malem simbetungna World Press Freedom Day pangthokli Manipur da su numit asige palan thorom pangthokani. Angola ge Rashtrapati ga Pradhan Mantri Narendra Modi ga leba ani ge marakta hena tengbang pinenaba yana chekaya sei tongnagani amashung Rashtrapati Draupadi Murmu ngasi New Delhi da ahanba National Mediation Conference hogdokani. Manipur da thokliba kangluki irang chehi ani pharappaga mari lenena Manipur miyagi oiba mifam ama hojik khumal lampak Imphal da pangthokli. Coordinating Committee on Manipur Integrity Kokomina Sinduna pangthokliba mifam asida tongan balamsingdagi khanghairiba miyoisingna wa ngangli. Ngasi nimidang wairamdana Kangla Nongpok thongda irang asita lekidaba miyoisingi mafamda maira katuna ikai khumnaba utkani. Amaromda Manipur da thokliba irang chei ani mapung pharappaga mari lenena tharong kaya pangthokliba sigi yenglaga security ge sexual tharong kaya lakhatli mafam kaya da police parade hangduna achat awusing check tawbaki thabak chathari me ahungi thorom Brazil asige tongan mafam singda pangthokpa asina maram oduna lambi singda gari chendre kwaramban kantel yauna atekathel singsu thong hangnadre. Ngasi malem mutungna World Press Freedom Day pangthokli English machama mafudra mathogi UNESCO gi wari matung ina United Nations ki General Assembly na lising machama mafudra hundoi da haudoki amadi English mga chama mafudra marida ahanba oina numit ase palan thorom pangthokna lakli kumsi chegi hiramdi reporting in the brave new world impact of artificial intelligence on press freedom and media haibasini masigi matangda paudam ama Malemda artificial intelligence na hiram kaya da chauna onba kaya purakli journalism gi amdasu AI na data sing khongatuna madu nainaba translation amadi content semba yauna hiram kaya da khudung chaba piri adum oinamak artificial intelligence na media amadi press te piba amadi piba yaba khudung chadabsing adugi matangda yumfam oiraga ngasi malemgi press numit palan tawri journalism da artificial intelligence seasonarbasu e paw ama ibagi thoidok hendokpa haising ba haibadi creativity amadi pukning thamoiga iroinaba wahi wata sing seasonaba mapung phana ngamlabra haibadudi wahang ama oiri masigi mathakta artificial intelligence nainariba data sing asi hanana phangduna leiriba data sing adudagi khongatuna nainabana anauba lamda investigative journalism da thongna happa watli masiga loinana AI gi matangda aranba paw kaya sandorakpa yabagi oithokpa leibana miyambu lana lamjingbagi akiba leitabasu natte ikui kuidringaida maming leiraba social media amada kanagumba leibaksigi maming leiraba rajniti dal amagi matangda search tawba matamda dal adugi mayokta amadi dal adubu hun chaiduna ngangbagi content singdamak thorakpadagi AI technology adubu senariba authority singna kanagumba amabu atamnana mingchat thihanaba honarabra haibagi chauna wahang amasu thoraki punamak asi yenglaga journalism gi lamda thabak tawriba pawmi singna AI asi matau karamna sijenagadagi haibadu mamuttana khangbagi tangai fadaba lei Akasvani Imphal gi pawgi damak Nongmeikapam Bedamani Manipur su seita thokpangdum na sinduna Manipur Press kaptanga se nungthil World Press Freedom Day pangthokani thoram aduda Pawmi Welfare Foundation gi chairman Ningtho Khongsom Tombiras amadi Akasvani Imphal gi Regional News Unit ki Assistant Director Thokchom Jogendrjit Singh saruk yagani Manipur Sarkar gi Haksel Vivag ki National Program on Climate Change and Human Health ki State Nodal Officer Dr. Yengkhom Nebetan Hairi mamang chehida Manipur gi mafum kaya da sabagi chang Celsius degree nifu phawo yauki nungdu nungsa chang naraktaba asina sabagi chang hengalapagi achoba maram oiri mangna hai hauji kalentha yokshilapag lunana National Health Mission gi makhada leba National Climate Change and Human Health ki maikaidagi sagalapag mari lenina miyamna ingedaba channel kanglong singa na chapi ginamba appeal tawri mahangna hai Kalentagi sagalakpa matamsida tawbigadaba amadi tawbiroidaba chana kanglon khara miyamgi mafamda thamjari yariba makai ising marang kaina thakpiba khorangbai phawdragasu aduga koina thabak chathokpa matamdasu isagi ising thaknaba ising puduna chatpiba aduga khoigi nungsada thokpa matamda satin natraga chupi aphanba natraga thi gumba mana kokup sanbiba sandal khongup natraga chapal na chingba tonguna thopiba siam mathautai wahai machiroba chinjang marang kaina chabigadabani kuina thongdoktuna thamba pochei chabiroidabani
yu cha coffee amadi cold drinks kumba yam ka hena thakpiganu khoi sagalakpa matamsida masigi saitheng asi khoi mioiba loinamakna phangi. Regional Institute of Medical Sciences RIMS na sindurangarang senior citizens singi oiba medical camp sing pangtokre Imphal East ki kongbana de mamlikai de leba senior citizens home amadi Imphal West ki Langol de leba all as home the pangtoki ba camp adu da pin na mihoi kuntrarom lain ki amadi lem na hidak langtak sing su yen toki tabi riba pawasi Akasvani Imphal digini. Angola ki Rashtrapati João Menon Goncalves Lorenzuga Pradhanmantri Narendra Modi ngasi New Delhi da wari sanagani leba ani ki marakta hena tengpang pininaba yana che kaya su sahi tongnagani numit humni ki khongchate leba Rashtrapati Lorenzo ngasi ayu Rashtrapati Bhavan da taramna oki Paumis da wangang bada Rashtrapati Lorenzo na hai Bharat amasung Angola na leinariba mari hena sesinhanan baleba asta lakpani tungda Rashtrapati na New Delhi da leba Rajghat chatuna Mahatma Gandhi ki samadhi da leishu katuna ikai khumna utke Rashtrapati Draupadi Murmu ngasi New Delhi da ahanba National Mediation Conference hokdoklagani tormasida Chief Justice of India Justice Sanjeev Khanna amasung Kendriya Law and Justice Mantri Arjun Ram Meghwal saruk yagani tormasi Bharat ki Attorney General amadi Law and Justice Mantraloi na shinbani Paumish da wangang bada Attorney General R Venkadaramani na hai mipam asina leba ki tongan mafam sinda leriba mediation gi lamda thoido henong na thabok toriba miyoi gi wakalon adu phongdoktuna lam asida anogo thabok tharung kya paikapada chawna thodang do bangam lagani Mumbai da chathariba World Audiovisual and Entertainment Summit Waves listing ani kunmanga gi ngasi humni chamba nimita National Seminar on Community Radio haibasigi matang da khanai nagani khanai nabagi thoram aduda community radio na loriba thodang sing amadi machine piri bakana basing matang da kumna khanai nagani Gawagi Sirgaw Kuldangarang pangtokiba Sri Lairi Jatra Festival da miyam nation bada yam drab da miyoi taruk sire yankai hembena asopan nangle hari asok pasing manangnak pa hospital sing da layingli Raisi gi Mukhyamantri Pramod Servan Goa Medical College and Hospital da chatuna asopo singi fivam yengsin kre Pradhanmantri Narendra Modi na thogdo aduda nungaitaba phongdorakli social media da thagapa warot amada Sri Modi na hai soglaba miyosing adugi damakta pangba yaba mateng pangkani hairi Jammu Kashmir ki line of control paring da leba kubwara uri Aknor gi mafam sing da Pakistan lamina ngasi ahing nongyaida Nongmeikap silakre Bharat lamina su handuna Nongmeikap ki hauju pawi oine di misimina amadi aso open gi pauleti hairi Indian Meteorological Bivang na hairi lakliba numitare ni asida Bharat ki mafam kaya da paktakna akha ara amasung nusit yauna mayai urap changda nong chugani Bivang asina hai nongpok thangba Bharat amasung mayai thangba Bharat ki mafam kaya da tha asige taruk phawba akha ara nusit amadi len yauna akanba nong chugani awang nongpok Bharat tedi hairiba phibam asi me tere phawba ahongbu leiroi hairi raise asigi kamchong amasung Tenopal jila natana ate jila singda ngasi pungda kilometer kuntra digi ni fu phawba yangba nuskalona na akha araw yauna nong chugani hairi Imphal Izila gi sector gi SSC playground chathariba taruk suba sector trophy lising ani kunmunga gi ngarang sanaki ba pre quarter final match da TAMFCA sector amasung YSC khoksang khong panjil ahum chanaduna do chakre atupa match amadana RNGC Uttam Nungoina YYC Yorobungbu panjil ani amada maithiba pikre IPL cricket ngasi Royal Challengers Bangalore ga Chennai Super Kings ngasi numidang pungtere makhaida MCW Stadium da sanagani ngarang saniki ba match da Gujarat Titans na Sunrisers Hyderabad puran kuntrani panda thoiki Bihar na yumbu oduna tere suba Khelo India Youth Games hayengdagi tongan ba sahar tarukta pangthok lagani Akasvani News ko wari shana bada Bihar State Sports Authority gi Director General Ravinder Sankar na hai Hogdopagi thorom tha asigi marida Olympic ka chapmana na pangthokani tha asigi taramanga fawba pangthokodoriba games asida tongan ba masana kunipan da atho hentanagani mang hai games asida ahan bu oina esports yakani games asi saru yana na ba tongan ba sana racing thunglaba hore hojik aroi bada maroi ba paw amuk hana Manipur da thokliba kang ki irang chehi ani pharpaga mari lenena Manipur miyang eba mifam mama hojik Kuman Lampak Imphal da pangthokli ngasi malem simathungna World Press Freedom Day pangthokli Manipur da sunumit asigi palam thorom pangthokani Angola gi Rashtrapati ga Pradhanmantri Narendra Modi ga leba ani gi marekta hena tempang pinena ba yana che kaya sahi tongnagani amasung Rashtrapati Draupadi Murmu na ngasi New Delhi da ahanba National Mediation Conference hogdokani pawlesi